संसार असिदा लाइबक थीबा मपोक हाइबदी अहल पांदबा हाइबा मपोक अदुक थीबा लाइबक्ति अमा पोक्तरे वारक पीनबा लैत्रबा मियोइबगी मपोक ओइदुना पोकदबगी सरुकपुदी मदुना मांगखिबना सरुक सामा फबा वानी अदुगा निंगथौना वारकपा इंद्रबसु फै मपा ममाना वारकपा इंदबा अंगांग अमसुंग मसा वारक्तबा ममा मपा अनी असिना तोनबदी मादुना मांगखिबना फै हाइरिबा मपोक असिदगी माना तोनजखरे माना महेले लाइरबबु विधातागी नोंदमनी हाइदुना मीने इंथोकनरिबा अवाबा हौख्रबबु काउनबा हाइनरिबा सि मतांग असिदनी वाफम अनी अहुम असि लौसिलगा अतनबा अमसुंग अपंगबना लाइरबनी हाइबा वाफम असि मफम असिदा ताररबनी ताइबंगपाल असिबु सेमिबा माना कना अमतसु वारसनु हाइना सेम्बा नत्ते मागी मागी मथौना मरौसिंग अदुगी मतुंग इन्ना माना तौबना माना अइना तौबना अइना फंगी मतांग असिदा विधिबु कर्मना कल्ली हाइबा वाफम असि लाई थबकना हालगा थबककी महिना कोना फंगबा हौनबनी थबक ओइरिङैदा कर्म कौइ कर्म अदुगी फल अदुबु कर्म फल हाइबदी विधि हाइबतनी मसिना विधिबु कर्मना कल्ली हाइबा मोदनी नंगना तौरकपना नंगना फंगबनी हाइबसु कर्मगी फलनी हाइबदी विधिना तंबनी हाइबसु अमतनी मियोइबा हाइबसी मसा मागी पिथोरकपनी वारक्तदुना याबा नत्ते हाइबा अतोप अतोप वाफम यामना लैरी मदु पुनमक चुमनबा मपा ममागी ईदगी हौरक्पा युम्बा लोंचत सिंगबा मरम मयाम अदु इरुनबगी मतांग थोक्तबनिना मखा लौथरे तोलबा तारबा लाइरबा हाइबसिदी सोइरबनी असोइबदा अफबा थोकपा हौनदे इसेंदा इसिंग अपुंबा तुंगबा हौनै अफबा मखै इना खुनबदा थोकपा हौनै इसिंग फंगदबा कालेंगी लेंगोइ लमना साकपुगुम जहरा ममा मसा असि मई हौरे इंद्री पुंबा ngamaktare ममा मसा असिबु अमीरसिना अफंगबा युमथक्ता हौबा नापीबु नोंगी इसिंगना योकपगुम पुमनमक असिगी अथीबा मित्येंग वाहैदगी ngakतुना पुरइबनी अमीरदा फावबा मिंग अमा थोले हाइबसी अमीर असिदी ताद्री ममा मसा असिदी तारबनी तारबसु लालुदे हाइबा पुकनिंगे अकनबा पांबय असि पाइदुना ममा मसा असि हिंगली हाइजनबा हाइबसिसु असोनबा पांगल अमदी नत्तबनिना ममा मसा असि इकाइ नुंसि यानादुना खक चंखिद्रबनी अचौबनिना वाफंगनरुबसु मपा ओइदे ममा मसा असि पुनमक लानथोक्तुना आमिर असिगिदा मयुमदा लाक्ले आमिर असि मागी इमुंगदा लोइनदुना निंगाइबा लेतना लेरम्मी वारी वताई सादुना नोकलम्मी ममा मसा संखिबदा अतै पुंबा खरा खरा हंतोखी ममा मसा असिबु फतिमाना सिंबा फत्तबा कयाना येकपा मचु अदुगुम मरांग मरांग ओइना मयाम अदुना उरे जहरा नमा नचा करी हाइबगे हाइना हराव हराव हंगबिरई अकंग सुमांगदा वासेट अकंगबा अतोंग तुलसिबुंगदा लांगबन नुंसादा सातपा जाति ओइना जहरा खांगबा ngamde खुमदे ममित अनी अदु इरा सेले ममाई पुबा ngamde लेथोई अहल मतम ओइबगी ममादो खरा खरा खांगबा ngami तोंबी बीबी असि हिक हिक लाउरे ममित अदु मपीना पुमथुम थोमी अमुक हना करी तौरबगिने नमा नचाबु कनागा खतनरबगे हायो असुमना हाइबिरे तोंबी बीबीना साहेब अइना हौजिक अमेरगी लमन पुंबा सिंबा ngamgani हाइबसु उपाय उदरे सरा हेंदुना लेजरबनी साहेबना दरयाप अमता तौबियो इसा असिना पिकता पिकनिंगै अंगांगमक ओइरबदी तरा थोकना सेंदुना तांगोगे मा लैतरो ऐतगी ओइरबदी उखोंदसु लेरुगे असिबु करमना पुदुना नखोइ ख्वाइ थादोक्तुना ससिगे मागी अरेपा मतंग खंजखिगे सही मखायमा मसुंग अमतदी लेजबा यानबा मेहरबानी तौबियुने अमीर असि वाफम असिगी तंखाय यौद्रिङैदगी भाप चौरक्ना खंगी पाक खुमदे अंगक्पा फंगी माइथोंग ओली ngahak tuminna leiraga hayo karamna tombi bibina ima isabu sahi makhayama masung amatadi
ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯏꯪꯈꯣꯜꯁꯤꯗ ꯂꯩꯖꯈꯤꯒꯦ ꯑꯃꯤꯔ ꯈꯣꯏ ꯈ꯭ꯋꯥꯏꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦꯅꯦ ngasi hayengmak chatpa haibasidi haibigano adugi salam tawjage haiduna lakjabani Amir asi maru lukthakre Zaherana matam asida leppa asi prithi asi masak ude awawa khanglaknaba mama adugidi ama oire Amir asina layu karigi salkadage kari hainingba leiri tombi bibina aigidi karisu leijade Ima isabu matam khradang lehan biba haiba sahib ki meherbani asida nijage laksabani phai layu namana sa mi khanagano mayam masina yanaba satluko mama masa asi Amir de salam toramduna hankre sangsar sida mi hatlure haiduna mabu hatpa taraba matamda nungsirai maran tolabasu mamitta mapita na haijaraga nungsiba poi imung asigi nupi angang asina Mama masa asina mamitta mapita aduna haijabada kari amata nungsiba pokhidare asigi mathakta tombi bibina Zahera magi arepa matang khanglaga haiba wafam asinasu amukka hena ataba imung manung aduna nungsidaba henkhre rasi leitaba mabudi mama phawbana nungside haiba chummi adugumduna amaromda rasi leibi Zahera di ngasigi phibam adudi zom phawbana nungsiraba matangni Masida ngasi Amir natana auba singasina amata nungsikidaba si karinano madu khwaina khanaba yaudaba ama leiba tare mama masa asina hekchat khibaga Amir adu thoraktuna yanghawi laisilakpada Amir asina mama masa asibu ngasimak kanana hekta satlo hayrabano iyarabadi makhoi asi thuna dan thokibana phai makhoi gi mawa paw asi tabadi yamna nungaiteda Hey, kaidawi haibagene kari tawragabano migi phattababu ngangnaruduna tanthokpigo loire masina hek isam sami Hey, mibu sekni haiduna pak paiba yabro pharabadi saw sekpudi yoktum yokne yokpa yaba saw seknate aduna kanade haizaribani kari kanagadigi sibu hainarudana adudi nangsu yauna tanbiruriba wa oire yawi aina yeningdaduna hayanbani asumna haiduna Amiri asina khomme wa asi ama ningangnabada Musliman maraktagi khwaidagi wakhal leiba lepak masa ama oiduna karino ma leire haina khangi thigadara thiroidara leptuna adum khanduna leire mapukningda leiba wafam sengna haige hayu sengdana haige hayu asingba midadi angang adu tasengna udrabasu masu amadi hekta phawi Amir na magi nupi adu sangtrik yengi Amir adusu mityang aduda waraure Kunjona Jorhat yobada mabai anabadu puthokke haiduna kanna layengduna hotnarakpada hapta ani sure anabadu mata zadana naramme puba yadare hapta mari sudokre asi phawbada puba yagadaba maong thoktari Manipurbu hapta mari manga thadokpa haibasi kunjogi matam asida sahi kya gumna khalle Gopana mayumda satuna thikana lauraga haiba yaba marol makai hai Zahera bu unaduna wa ngangnanaba upai yamna lukhre haiba abasta asi haiki marak asida pangthok thokle Zahera bu mayam asina yengthibagi maram asi thibada Amir men taba ngamde Mama masabu karigi tanthokadagi haina Amir na sauduna mayamda wahai kharadang tawre haiba sisu mama masana tare ani asi mabuk khara ingzare nongyai matung pungkhai amarom taba matamni Amir asina mapan thoi maningthong adomda Fatima na hana thorai nipa ama masin tengi Fatima na ising thai Amir asina yamna saure Numit mangani thika mafam aduda leiduna thabak yengu hairaga koklai lupa lising mari mangagi thabakni pochai mamal yamlaba ngakta pukhi mina thaidok khotokraba haina khalle Amir si sangduna adum haiduna kauhallubada Fatima na silai munsi law hairaga hairami Fatima na madi nahan thika mafam da sakibadudagi lagtri mabu ngarang karakterane
ꯂꯥꯛꯇꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯦ꯫ ꯑꯃꯤꯔ ꯑꯁꯤꯒꯤ ꯃꯕꯨꯛꯇ ꯂꯩꯕ ꯋꯥ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯂꯤꯗꯨꯅ ꯊꯝꯍꯧꯔꯦ꯫ ꯂꯥꯛꯇꯕ꯭ꯔꯅꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯨꯝꯃꯤ ꯂꯥꯛꯇꯕꯅꯤꯅ꯫ ꯐꯇꯤꯃꯥꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯤꯔ ꯁꯥꯍꯦꯕꯅ ꯅꯍꯥꯜ ꯍꯞꯇꯥ ꯑꯃꯇꯪꯗꯤ ꯑꯥꯗ ꯂꯩꯗꯨꯅ ꯊꯕꯛ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯣꯏꯅꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯍꯥꯏꯅꯈꯤ, ꯀꯔꯤꯒꯨꯝꯕ ꯀꯥꯔꯛꯄ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯂꯥꯛꯇꯦꯀꯣ? ꯀꯥꯔꯛꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯐꯇꯤꯃꯥꯟ ꯑꯁꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯊꯥꯡꯃꯩ ꯃꯉꯥꯜ ꯊꯣꯡ ꯍꯥꯡꯗꯣꯛꯄꯗ ꯑꯃꯅ ꯍꯥꯟꯅ, ꯑꯅꯤ ꯃꯊꯪ ꯊꯣꯔꯛꯏ꯫ ꯃꯆꯤꯟ ꯇꯦꯡꯕ ꯑꯗꯨ ꯁꯪꯁꯪ ꯇꯥꯔꯤ꯫ ꯑꯅꯤ ꯊꯣꯔꯛꯄ ꯁꯪꯁꯪ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯒꯕꯨ ꯃꯨꯟꯁꯤ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯉꯟꯇꯥ ꯑꯁꯤꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯤꯀꯥ ꯃꯐꯝ ꯇꯥꯅ ꯆꯠꯈ꯭ꯔꯦ꯫ ꯁꯒꯣꯜꯅ ꯑꯉꯟꯕꯗꯒꯤ ꯆꯠꯄ ꯑꯗꯨꯅ ꯁꯒꯣꯜ ꯂꯝꯈꯥꯡꯗ ꯊꯅꯝꯂꯒ ꯄꯨꯡ 4ꯒꯤ ꯒꯥꯔꯤ ꯊꯥꯔꯛꯄꯗ ꯂꯝꯈꯥꯡꯗꯒꯤ ꯇꯣꯡꯈ꯭ꯔꯦ꯫ ꯊꯤꯀꯥ ꯃꯐꯝꯗ ꯑꯃꯤꯔ ꯊꯨꯡꯂꯔꯦ꯫ ꯑꯃꯤꯔ ꯂꯥꯛꯄꯗ ꯊꯕꯛ ꯁꯨꯕ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯏ ꯂꯥꯛꯄꯒꯨꯝꯅ ꯁꯂꯥꯝ ꯇꯧꯗꯨꯅ ꯑꯣꯛꯈꯤ꯫ ꯃꯨꯟꯁꯤ ꯍꯪꯕꯗ ꯄꯩꯁꯥꯋꯥꯂꯥ ꯃꯤ ꯈꯔ ꯋꯥꯠꯂꯤ, ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯒꯥꯔꯤꯗ ꯁꯦꯛꯃꯥꯏ ꯊꯤꯀꯥ ꯃꯐꯝ ꯑꯃꯗ ꯆꯠꯈꯤ ꯍꯥꯏꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒꯥꯔꯤꯗ ꯄꯩꯁꯥꯋꯥꯂꯥ ꯃꯤ 10ꯒ ꯂꯣꯏꯅꯅ ꯊꯨꯡꯂꯔꯦ꯫ ꯋꯥꯔꯝ ꯍꯪꯅꯕꯗ ꯃꯨꯟꯁꯤꯅ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯌꯨꯝ ꯌꯧꯔꯝꯒꯗꯒꯦ ꯍꯥꯏꯔꯦ꯫ ꯑꯃꯤꯔ ꯑꯁꯤꯒꯤ ꯃꯔꯝ ꯆꯠꯅ ꯃꯤꯅꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯥꯎꯏ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯤꯃꯈꯩ ꯊꯤꯕ ꯑꯗꯨ ꯁꯦꯡꯗꯣꯛꯇꯕ ꯌꯥꯗꯦ ꯁꯨꯝꯅ ꯈꯜꯂꯦ꯫ ꯃꯨꯟꯁꯤ ꯑꯁꯤꯁꯨ ꯂꯥꯛꯇꯕꯅꯤꯅ ꯄꯪꯁꯥꯎꯔꯦ꯫ ꯃꯕꯨꯛꯇꯤ ꯑꯁꯦꯡꯕ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯋꯥ ꯑꯁꯤ ꯉꯥꯡꯅꯕꯗ ꯑꯄꯪꯕꯗꯤ ꯑꯃꯠꯇꯁꯨ ꯌꯥꯎꯅꯗꯕꯅꯤ ꯚꯥꯞ ꯑꯃ ꯇꯥꯅꯔꯦ꯫ ꯃꯃꯩꯗ ꯊꯤꯀꯥꯒꯤ ꯊꯕꯛ ꯇꯥꯟꯅꯗꯨꯅ ꯂꯥꯛꯇꯕꯒꯤ ꯋꯥ ꯑꯁꯤ ꯑꯅꯤꯃꯛ ꯇꯣꯛꯅꯔꯦ꯫ ꯃꯨꯟꯁꯤ ꯑꯁꯤꯗꯤ ꯀꯥꯡꯈꯗ ꯂꯤꯟ ꯆꯪꯕ, ꯈꯨꯖꯤꯟꯗ ꯇꯨꯝ ꯆꯪꯕ ꯑꯗꯨꯒꯨꯝꯕ ꯁꯥꯎꯕꯤꯡꯕ ꯄꯨꯛꯅꯤꯡ ꯑꯃ ꯇꯧꯔꯦ꯫ ꯑꯃꯤꯔꯗꯁꯨ ꯃꯗꯨꯃꯛꯇꯤ ꯌꯧꯗꯦ, ꯈꯪꯅꯤꯡꯕ ꯄꯨꯛꯅꯤꯡ ꯑꯃ ꯄꯣꯛꯏ꯫ ꯑꯁꯣꯝꯗ ꯑꯃꯤꯔꯅ ꯊꯤꯀꯥ ꯃꯐꯝꯗ ꯆꯠꯈꯤꯕ ꯄꯥꯎ ꯑꯁꯤ ꯐꯇꯤꯃꯥꯟ ꯇꯥꯏ꯫ ꯑꯗꯨꯒ ꯂꯥꯛꯇꯦꯀꯣ ꯍꯥꯏꯈꯤꯕ ꯑꯃꯤꯔꯒꯤ ꯋꯥ ꯑꯗꯨꯅ ꯃꯅꯥꯀꯣꯡꯗ ꯍꯦꯛ ꯆꯪꯕꯗ ꯑꯔꯥꯏꯕꯤ ꯅꯨꯄꯤ ꯅꯠꯇꯕꯗꯒꯤ ꯐꯇꯤꯃꯥꯟꯒꯤ ꯃꯕꯨꯛꯇ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯈꯤ꯫ ꯑꯃꯤꯔ ꯑꯁꯤ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯨꯟꯁꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯇꯤꯟ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯖꯔꯕ ꯖꯍꯦꯔꯥ ꯃꯃꯥ ꯃꯆꯥꯒꯤ ꯃꯌꯨꯝ ꯐꯥꯎꯕ ꯍꯨꯁꯤꯌꯥꯔ ꯇꯧꯔꯛꯂꯦ꯫ ꯅꯍꯥꯟ ꯐꯇꯤꯃꯥꯟꯒ ꯃꯤ ꯑꯃꯅ ꯃꯅꯤꯡꯊꯣꯡꯗ ꯊꯣꯔꯛꯄ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯊꯦꯡꯕ ꯑꯉꯥꯟꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯟꯖꯥ ꯊꯨꯒꯥꯏꯗꯨꯅ ꯀꯌꯥꯃꯨꯛ ꯇꯨꯃꯤꯟ ꯆꯪꯗꯅ ꯇꯔꯛ ꯌꯦꯡꯂꯛꯏ꯫ ꯃꯨꯟꯁꯤ ꯑꯁꯤꯅ 10ꯅꯤ ꯈꯣꯡꯐꯝꯅꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯐꯥꯅꯨꯡ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯦꯛ ꯂꯥꯛꯏ꯫ ꯂꯣꯟꯅ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯐꯥꯎꯕ ꯖꯍꯦꯔꯥ ꯃꯃꯥ ꯃꯆꯥꯒꯤ ꯐꯥꯎꯗꯨꯅ ꯍꯨꯁꯤꯌꯥꯔ ꯇꯧꯔꯛꯏ꯫ ꯃꯌꯨꯝ ꯆꯪꯂꯝꯗꯅ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏꯗ ꯊꯕꯛ ꯃꯐꯝꯗ ꯇꯥꯅꯍꯟꯈꯤ꯫ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯐꯇꯤꯃꯥꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯂꯥꯏꯈꯤꯗ꯭ꯔꯗꯨꯅ ꯃꯨꯟꯁꯤ ꯂꯩꯇꯕ ꯃꯇꯝꯗꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯈ꯭ꯔꯦ꯫ ꯁꯥꯃꯤꯟ ꯑꯃꯠꯇ ꯐꯪꯈꯤꯗꯔꯦ꯫ ꯉꯁꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯑꯣꯏꯔꯦ꯫ ꯑꯃꯤꯔꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯍꯣꯖꯪꯂꯣꯝꯗ ꯊꯣꯔꯛꯏ꯫ ꯖꯍꯦꯔꯥꯒꯤ ꯃꯅꯤꯡꯒꯤ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ꯫ ꯑꯗꯨꯗꯒꯤ ꯃꯨꯟꯁꯤꯒꯤ ꯔꯣꯝꯗ ꯀꯥꯟꯊꯣꯔꯛꯏ꯫ ꯃꯨꯟꯁꯤꯁꯨ ꯅꯨꯃꯤꯠ ꯑꯁꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯃꯌꯨꯝꯒꯤ ꯍꯨꯁꯤꯌꯥꯔꯒꯤ ꯂꯥꯛꯄꯗ ꯃꯥꯒꯤ ꯈꯣꯟꯊꯣꯡ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯗ ꯑꯃꯤꯔꯅ ꯃꯥꯒꯤꯗ ꯀꯥꯟꯁꯤꯜꯂꯛꯄ ꯑꯁꯤ ꯍꯥꯏꯐꯦꯠ ꯎꯔꯦ꯫ ꯑꯃꯤꯔ ꯑꯁꯤ ꯃꯨꯟꯁꯤꯒꯤ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯨꯟꯁꯤꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯕ ꯈꯨꯠꯂꯥꯏ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯆꯦꯛꯁꯤꯟꯅ ꯄꯥꯏꯈ꯭ꯔꯦ꯫ ꯑꯃꯤꯔ ꯑꯁꯤ ꯃꯥꯡꯒꯣꯟꯗꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯔꯣꯝꯗ ꯆꯠꯈꯤ꯫ ꯃꯗꯨꯁꯨ ꯃꯨꯟꯁꯤ ꯎꯔꯤ꯫ ꯃꯨꯟꯁꯤꯒꯤ ꯌꯨꯝ ꯑꯁꯤ ꯁꯪꯒꯣꯏꯅꯤ, ꯃꯅꯤꯡꯊꯣꯡ ꯑꯋꯥꯡꯗ ꯐꯥꯠꯂꯤ꯫ ꯑꯗꯨꯅ ꯆꯤꯡꯈꯩꯗ ꯂꯩꯔꯒ ꯃꯅꯤꯡꯊꯣꯡ ꯃꯃꯥꯡꯊꯣꯡꯂꯣꯝꯗ ꯆꯪꯕ ꯃꯤ ꯎꯏ꯫ ꯃꯥꯡꯒꯣꯜꯁꯨ ꯑꯋꯥꯡ ꯐꯛꯂꯥꯡ ꯈꯥꯗꯦ꯫ ꯃꯨꯟꯁꯤꯅ ꯆꯤꯡꯈꯩ ꯄꯥꯡꯕꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯊꯣꯡ 2 ꯑꯁꯤꯗ ꯃꯃꯤꯠ ꯊꯝꯃꯤ꯫ ꯑꯃꯤꯔ ꯑꯁꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯉꯨꯕꯗꯒꯤ ꯐꯅ ꯀꯨꯏꯅ ꯂꯩꯔꯨꯔꯒ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯃꯅꯤꯡꯊꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯊꯣꯡ ꯊꯤꯡꯖꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯨꯟꯁꯤꯒꯤ ꯇꯌꯥꯔ ꯑꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯖꯒꯥ 20-30ꯒꯤ ꯂꯝꯗꯝ ꯉꯥꯏꯔꯦ꯫ ꯅꯣꯡ ꯃꯪꯗꯦ, ꯊꯥ ꯊꯣꯛꯇꯦ꯫ ꯁꯕꯥꯟꯗ ꯈꯪꯕ ꯅꯠꯇꯅ ꯖꯒꯥ 2ꯒꯤ ꯂꯝꯗ ꯁꯛ ꯈꯪꯅꯗꯕ ꯑꯍꯤꯡꯅꯤ꯫ ꯑꯃꯤꯔꯒꯤ ꯕꯤꯂꯥꯇꯤ ꯍꯨꯏ ꯃꯅꯥ ꯂꯦꯛꯄ ꯑꯃ ꯂꯩ꯫ ꯍꯨꯏ ꯑꯁꯤ ꯉꯁꯥꯏ
ꯑꯃꯤꯔꯅ ꯂꯥꯛꯄ ꯑꯗꯣꯝꯗꯒꯤ ꯆꯣꯡꯊꯔꯛꯏ꯫ ꯃꯈꯥ ꯊꯪꯕ ꯑꯗꯣꯝꯗ ꯆꯦꯜꯂꯛꯇꯨꯅ ꯑꯃꯤꯔꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯦ, ꯑꯗꯨꯒ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯣꯏꯅ ꯀꯣꯏꯅ ꯆꯦꯜꯂꯤ꯫ ꯃꯨꯟꯁꯤꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯨꯏ ꯑꯁꯤ ꯈꯔ ꯆꯪꯁꯤꯜꯂꯒ ꯈꯣꯡꯉꯨꯔꯦ꯫ ꯑꯃꯤꯔꯅ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯌꯦꯡꯂꯛꯄꯗ ꯍꯩꯅꯧ ꯑꯗꯨꯅ ꯈꯟꯗꯨꯅ ꯎꯗꯦ꯫ ꯑꯃꯤꯔꯅꯦ ꯍꯥꯏꯕ ꯑꯁꯤ ꯃꯇꯝꯗꯨꯗ ꯍꯨꯏꯒꯤ ꯄ꯭ꯔꯃꯥꯟꯗꯒꯤ ꯈꯪꯉꯤ꯫ ꯃꯨꯟꯁꯤꯅ ꯖꯍꯦꯔꯥꯒꯤꯗ ꯆꯠꯂꯨꯕꯅꯤ, ꯀꯔꯤꯅ ꯑꯩꯒꯤꯗ ꯆꯪꯉꯤꯕꯅꯣ? ꯍꯨꯏꯁ꯭ꯌꯥꯔ ꯇꯧꯗꯨꯅ ꯑꯀꯥꯏꯕ ꯑꯃ ꯌꯦꯡꯕ ꯇꯥꯔꯦ꯫ ꯃꯥꯅꯤ, ꯐꯇꯤꯃꯥꯟꯒꯤ ꯀꯔꯝꯕ ꯐꯠꯇꯕ ꯎ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯅ ꯃꯨꯟꯁꯤ ꯑꯁꯤ ꯋꯥꯈꯜ ꯇꯧꯏ꯫ ꯍꯨꯏ ꯑꯁꯤꯅ ꯃꯨꯟꯁꯤꯗ ꯆꯪꯁꯤꯟ ꯈꯣꯡꯉꯤ꯫ ꯂꯥꯏꯠ ꯑꯗꯨ ꯀꯣꯏꯅ ꯂꯩꯗꯨꯅ ꯀꯥꯞꯇꯨꯅ ꯌꯦꯡꯕꯗ ꯍꯩꯅꯧ ꯃꯔꯨꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯗꯨꯅ ꯊꯨꯞꯍꯧꯔꯦ꯫ ꯍꯨꯏ ꯑꯗꯨ ꯀꯧꯗꯨꯅ ꯑꯃꯤꯔꯅ ꯄꯨꯈ꯭ꯔꯦ꯫ ꯃꯨꯟꯁꯤ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯌꯨꯝ ꯆꯪꯗꯨꯅ ꯌꯦꯅꯈꯥ ꯂꯨꯈꯥ ꯍꯨꯏꯁꯥꯔ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯑꯗꯨꯝ ꯍꯟꯈꯤ꯫ ꯃꯨꯟꯁꯤꯅ ꯐꯇꯤꯃꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ, ꯑꯃꯤꯔ ꯑꯁꯤ ꯑꯆꯨꯝꯕꯃꯛ ꯖꯍꯦꯔꯥꯒꯤꯗ ꯆꯪꯕ ꯇꯥꯔꯦ ꯍꯥꯏꯅ ꯂꯦꯞꯈꯤ꯫ ꯑꯗꯣꯝꯗ ꯑꯃꯤꯔꯒꯤ ꯏꯃꯨꯡꯗ ꯑꯇꯩ ꯃꯆꯥꯁꯤꯡꯅ ꯑꯉꯥꯡ ꯉꯥꯛꯇꯅꯤ, ꯇꯥꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯃꯤꯔꯅ ꯑꯊꯦꯡꯕꯗ ꯉꯥꯏꯍꯥꯛ ꯃꯥꯡꯉꯨꯕ ꯑꯁꯤꯗ ꯇꯥꯔꯛꯂꯦ꯫ ꯃꯑꯣꯟ ꯈꯜꯂꯦ꯫ ꯍꯥꯃꯔꯛ ꯇꯧꯃꯔꯛ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯡꯐꯝ ꯋꯥꯔꯤ ꯁꯥꯐꯝ ꯂꯩꯇꯗꯨꯅ ꯌꯥꯝꯅ ꯅꯪꯉꯤ꯫ ꯃꯨꯟꯁꯤꯒꯤ ꯔꯣꯝꯗ ꯍꯦꯛ ꯆꯠꯊꯣꯔꯛꯇꯨꯅ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯐꯇꯤꯃꯥꯅ ꯃꯍꯨꯟ ꯊꯣꯛ ꯖꯍꯦꯔꯥꯕꯨ ꯍꯨꯜꯂꯤ꯫ ꯑꯍꯤꯡ ꯍꯧꯒꯠꯇꯨꯅ ꯆꯠꯂꯤ ꯍꯥꯏꯕꯁꯤꯗꯤ ꯑꯃꯤꯔꯤ ꯑꯁꯤꯅ ꯈꯛ ꯐꯣꯡꯗꯣꯛꯇ꯭ꯔꯤ꯫ ꯃꯨꯟꯁꯤ ꯑꯁꯤꯅ ꯉꯁꯤ ꯑꯃꯤꯔꯤ ꯑꯁꯤꯗ ꯌꯥꯝꯅ ꯅꯥꯞꯄ ꯆꯤꯛꯅ ꯃꯥꯅ ꯅꯍꯥꯜ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯑꯃꯤꯔ ꯖꯍꯦꯔꯥꯒꯤꯗꯒꯤ ꯊꯣꯔꯛꯏ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯍꯧꯗꯣꯔꯛꯏ꯫ ꯑꯃꯤꯔꯤ ꯑꯁꯤꯅ ꯅꯤꯡꯉꯝꯕ ꯑꯅꯤ ꯑꯁꯤ ꯆꯞ ꯆꯥꯅꯔꯦ꯫ ꯅꯨꯄꯤ ꯂꯩꯕꯥꯛ ꯃꯆꯥ ꯑꯃꯅꯤꯅ ꯍꯥꯏꯗꯣꯛꯇꯦ꯫ ꯊꯃꯣꯏꯗꯗꯤ ꯃꯩ ꯆꯨꯔꯦ꯫ ꯅꯨꯄꯤ ꯑꯁꯤ ꯂꯩꯐꯝ ꯊꯣꯛꯇꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯤꯔꯤ ꯑꯁꯤꯅ ꯃꯨꯟꯁꯤꯗ ꯁꯅꯥ ꯃꯣꯍꯔ 2 ꯄꯤꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯧꯁꯤꯡ ꯑꯃ ꯇꯧꯗꯨꯅ ꯖꯍꯦꯔꯥ ꯃꯃꯥ ꯃꯆꯥ ꯑꯁꯤꯗ ꯇꯥꯟꯊꯣꯛꯀꯣ ꯍꯥꯏꯅ ꯁꯤꯟꯅꯔꯦ꯫ ꯃꯨꯟꯁꯤꯗꯤ ꯉꯥꯅꯨ ꯃꯆꯥ ꯏꯁꯤꯡꯗ ꯊꯥꯗꯕꯗꯨ ꯃꯉꯥꯏꯔꯦ꯫ ꯃꯨꯟꯁꯤꯒꯤ ꯃꯕꯨꯛꯇ ꯆꯥꯝꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯑꯃꯤꯔꯅ ꯅꯨꯡꯗꯥꯡ ꯌꯨꯝꯗ ꯍꯜꯂꯛꯇꯦꯀꯣ ꯍꯥꯏꯈꯤꯕ ꯑꯗꯨꯇ ꯃꯉꯥꯏꯔꯦ꯫ ꯑꯃꯤꯔꯅ ꯖꯍꯦꯔꯥꯒꯤ ꯃꯔꯤꯗ ꯈꯨꯔꯧ ꯊꯥꯡꯉꯤ ꯍꯥꯏꯗꯨꯅ ꯐꯇꯤꯃꯥꯟ ꯑꯁꯤꯕꯨ ꯊꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯎꯗꯨꯅ ꯍꯥꯏꯕꯔꯥ? ꯃꯤꯅꯝꯕ ꯉꯥꯡꯕ ꯃꯤꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯃꯔꯛ ꯑꯣꯏꯅ ꯈꯜꯂꯤ꯫ ꯏꯆꯦꯟ ꯑꯅꯤ ꯑꯁꯤ ꯈꯥꯏꯈꯤꯕꯗꯒꯤ ꯍꯥꯟꯅꯒꯤ ꯄꯨꯛꯅꯤꯡ ꯑꯀꯟꯕ ꯋꯥꯈꯜ ꯑꯗꯨꯗꯤ ꯈꯔ ꯌꯥꯡꯂꯦꯗꯤ ꯍꯥꯏꯕ ꯌꯥꯔꯦ꯫ ꯃꯤꯑꯣꯏꯕꯅ ꯇꯧꯔꯤꯕ ꯊꯕꯛꯀꯤ ꯃꯍꯩꯕꯨ ꯌꯥꯟꯒꯅꯤ ꯌꯥꯜꯂꯣꯏ ꯍꯥꯏꯕ ꯀꯤꯊꯨꯝ ꯅꯠꯇ꯭ꯔꯒ ꯍꯣꯠꯇꯨꯅ ꯐꯥꯎꯕ ꯉꯝꯕ ꯁꯣꯏꯗꯕ ꯄꯥꯟꯖꯤ ꯂꯩꯔꯕ, ꯑꯅꯥꯕꯒꯤ ꯂꯥꯏꯑꯣꯡ ꯍꯦꯛ ꯈꯪꯕ ꯉꯝꯕ ꯃꯥꯏꯕ ꯑꯃꯁꯨꯡ ꯖꯤꯕꯕꯨ ꯑꯩꯗꯤ ꯍꯌꯦꯡ ꯁꯤꯅꯤ ꯍꯣꯔꯦꯟ ꯁꯤꯅꯤ ꯍꯥꯏꯕ ꯈꯪꯅꯔꯕ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯪꯁꯥꯔ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯐꯪꯂꯣꯏ꯫ ꯑꯀꯥꯎꯕ, ꯅꯤꯡꯁꯤꯡꯕ, ꯑꯃꯝꯕ, ꯑꯉꯥꯟꯕ, ꯑꯇꯥꯡꯕ, ꯑꯍꯣꯡꯕ ꯍꯥꯏꯕ ꯑꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯅꯟꯗꯟ ꯀꯥꯅꯒꯤ ꯐꯖꯕ ꯑꯃꯁꯨꯡ ꯀꯂꯥꯕꯤꯗ꯭ꯌꯥꯒꯤ ꯅꯤꯡꯊꯤꯕ ꯑꯃꯠꯇꯁꯨ ꯇꯥꯕ ꯎꯕ ꯐꯪꯉꯣꯏ꯫ ꯑꯁꯤꯡꯕꯇꯅ ꯑꯐꯕ ꯑꯣꯏꯔꯕꯗꯤ ꯑꯄꯪꯕ ꯑꯉꯥꯡꯕꯨꯗꯤ ꯑꯁꯤꯡꯕ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯔꯔꯣꯏ꯫ ꯑꯆꯨꯝꯕꯕꯨ ꯍꯥꯎꯇꯕ ꯇꯥꯔꯕꯗꯤ ꯏꯁꯤꯡꯗꯤ ꯃꯒꯨꯜ ꯀꯔꯤꯁꯨ ꯂꯩꯔꯔꯣꯏ꯫ ꯈꯪꯗꯔꯒ ꯑꯣꯏꯗꯕꯅꯤ ꯍꯥꯏꯔꯕꯗꯤ ꯀꯕꯤꯒꯤ ꯀꯂꯝꯗꯤ ꯆꯩꯇꯦꯛꯅꯤ꯫ ꯀꯥꯂꯤ ꯇꯩꯔꯨꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ꯫ ꯏꯕꯦꯝꯆꯥꯒ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯄꯨꯟꯁꯤ ꯃꯆꯦꯠ ꯈꯔ ꯖꯍꯦꯔꯥ ꯍꯤꯡꯂꯛꯏ꯫ ꯏꯕꯦꯝꯆꯥꯒ ꯋꯥ ꯉꯥꯡꯅꯈꯤꯗꯔꯦ꯫ ꯑꯁꯤꯕꯒꯨꯝ ꯂꯩꯔꯛꯄꯅꯤ꯫ ꯍꯟꯗꯛ ꯒꯣꯄꯥꯅ ꯊꯤꯔꯛꯄꯗꯨꯗ ꯃꯊ꯭ꯋꯥꯏ ꯑꯃꯨꯛ ꯍꯥꯞꯄꯤꯔꯝꯃꯦ꯫ ꯃꯥꯕꯨ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯟꯕꯤꯈꯤꯕꯗꯨꯗꯒꯤ ꯒꯣꯄꯥꯟꯕꯨ ꯂꯩꯗꯨꯅ ꯑꯋꯥꯕ ꯑꯃ ꯑꯅꯤ ꯂꯤꯖꯒꯗꯕ ꯃꯇꯝ ꯂꯩꯈꯤꯗꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯍꯥꯡꯉꯤ꯫ ꯖꯍꯦꯔꯥꯒꯤ ꯑꯁꯥꯒꯤ ꯃꯔꯤ ꯄꯤꯛꯂꯕꯁꯨ ꯅꯤꯡꯖꯕꯒꯤ ꯏꯆꯦꯟꯗꯤ ꯃꯌꯦꯡ ꯇꯥꯕ ꯂꯩꯇꯦ꯫ ꯏꯆꯦꯟ ꯑꯁꯤꯗ ꯃꯁꯥꯅ ꯀꯥꯎꯁꯤꯡ ꯑꯣꯏꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯗꯨꯅ ꯇꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯖꯍꯦꯔꯥꯅ ꯁꯨꯕ ꯊꯕꯛꯇꯤ ꯐꯤ ꯁꯥꯕ, ꯐꯅꯦꯛ ꯂꯣꯟꯕ, ꯏꯃꯨꯡ ꯋꯥꯏꯔꯝ ꯇꯩꯕ, ꯌꯦꯅꯈꯥ ꯂꯨꯈꯥ ꯁꯤꯠꯄ ꯁꯦꯡꯕ, ꯏꯃꯨꯡ ꯑꯗꯨꯒꯤ ꯐꯤꯁꯨ ꯐꯤꯖꯥꯝꯕ ꯑꯁꯤꯅ ꯃꯄꯨꯡꯅꯤ꯫ ꯃꯃꯥꯅ ꯌꯨꯝꯒꯤ ꯅꯤꯄꯥ ꯁꯛꯇꯨꯅ ꯃꯥꯅ ꯅꯨꯄꯤ ꯑꯣꯏ꯫ ꯂꯥꯏꯔꯕꯤ ꯃꯃꯥ ꯃꯆꯥꯅ ꯄꯥꯟꯖꯔꯤ꯫ ꯖꯍꯦꯔꯥꯒꯤ ꯃꯕꯨꯛꯇ ꯑꯇꯩꯗ ꯏꯪꯕ ꯐꯪꯗꯦ꯫ ꯃꯥꯒꯤ ꯂꯣꯟꯅ ꯊꯥꯔꯤꯕ ꯇꯨꯜꯁꯤ, ꯀꯨꯟꯖꯕꯤꯍꯥꯔꯤ ꯊꯥꯕ ꯔꯙꯥ ꯀ꯭ꯔꯤꯁꯅ ꯌꯦꯛꯄ ꯃꯤꯡꯁꯦꯜ ꯆꯟꯕ ꯂꯥꯏ ꯑꯗꯨꯒ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯄꯣꯊꯥꯕ ꯑꯣꯏ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯕ꯭ꯔꯤꯟꯗꯥ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯪꯗꯤ ꯁꯇꯤꯅ ꯑꯣꯟꯕꯅꯤ,
ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯖꯒꯦ ꯍꯥꯏꯅ ꯈꯨꯔꯨꯝꯃꯤ꯫ ꯃꯨꯔꯇꯤ ꯑꯗꯨ ꯂꯣꯟꯅ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯈꯨꯔꯨꯝꯃꯤ꯫ ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯖꯒꯦ ꯍꯥꯏꯅ ꯕꯣꯔ ꯅꯤꯖꯩ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯃꯃꯥꯅ ꯃꯥꯅ ꯁꯥꯖꯕ ꯐꯤ ꯑꯗꯨ ꯄꯨꯗꯨꯅ ꯌꯣꯜꯂꯨꯏ꯫ ꯉꯟꯇꯥ ꯁꯤꯠꯂꯗꯨꯅ ꯀꯨꯝꯂꯛꯄꯗ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯃꯥꯏꯗ ꯆꯟꯗꯣꯜ ꯑꯉꯧꯕ ꯈꯔ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯋꯥꯅ ꯊꯤꯟꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯦꯡꯅꯔꯨꯔꯦ꯫ ꯇꯣꯝꯕꯤ ꯕꯤꯕꯤꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯌꯥꯝ ꯑꯗꯨꯅ ꯇꯥꯊꯤꯕ, ꯀꯥꯐꯤꯔꯅꯤ ꯍꯥꯏꯕ ꯇꯥꯕ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯀꯤꯕꯗꯒꯤ ꯃꯆꯥꯗ ꯊꯋꯥꯏ ꯁꯣꯛꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯉꯥꯡꯉꯤ꯫ ꯍꯥꯠꯁꯤ ꯍꯥꯠꯉꯝꯗ, ꯆꯩꯁꯤ ꯆꯩꯉꯝꯗ ꯃꯤꯅ ꯇꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯆꯥꯕꯨ ꯋꯥꯔꯛꯄ ꯑꯁꯤ ꯐꯇꯤꯃꯥꯟ ꯑꯃꯁꯨꯡ ꯃꯨꯟꯁꯤ ꯑꯅꯤ ꯑꯁꯤꯅ ꯇꯥꯈ꯭ꯔꯦ꯫ ꯉꯁꯤ ꯑꯍꯤꯡꯒꯤ ꯑꯊꯦꯡꯕꯗ ꯀꯣꯂꯨꯞ ꯑꯁꯤꯒꯤ ꯃꯨꯁꯜꯃꯥꯟ ꯃꯈꯩ ꯇꯤꯟꯅꯔꯦ꯫ ꯃꯨꯟꯁꯤꯅ ꯋꯥ ꯑꯁꯤ ꯍꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯀꯥꯐꯤꯔ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯒꯤ ꯏꯄꯥ ꯏꯃꯥ ꯑꯣꯏꯔꯤꯕ ꯃꯥꯅ ꯌꯥꯝꯅ ꯀꯟꯈꯠꯈꯔꯦ, ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯅꯔꯛꯂꯦ꯫ ꯆꯞ ꯃꯥꯟꯅꯅ ꯆꯥꯟꯅꯅ ꯋꯥꯔꯛꯂꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯤꯟꯗꯨꯒꯤ ꯂꯩꯄꯥꯛꯅꯤ ꯍꯥꯏꯕꯗꯨ ꯈꯪꯉꯤ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯇꯅ ꯂꯥꯛꯆꯗꯨꯅ ꯂꯥꯛꯏꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯛꯇꯛꯁꯤꯗ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ꯫ ꯉꯝꯗ꯭ꯔꯤꯕꯒꯤ ꯇꯧꯔꯤꯕꯅꯤ, ꯉꯝꯕ ꯅꯨꯃꯤꯠꯇ ꯅꯩꯍꯠꯇꯨꯅ ꯍꯥꯠꯂꯒ ꯇꯥꯟꯊꯣꯛꯇꯨꯅ ꯄꯥꯟꯒꯦ ꯍꯥꯏꯅ ꯅꯤꯡꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯦ꯫ ꯑꯃꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯕꯅꯤ, ꯑꯔꯧꯕꯒꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯉꯥꯏ꯫ ꯂꯩꯄꯥꯛꯄꯨ ꯑꯁꯤꯒꯤ ꯍꯥꯏꯕ ꯂꯩꯕ ꯍꯧꯅꯕ꯭ꯔꯥ? ꯁꯥ ꯆꯥꯗ꯭ꯔꯕ ꯍꯤꯟꯗꯨꯅ ꯂꯩꯕꯥꯛꯀꯤ ꯃꯄꯨ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ? ꯅꯥꯄꯤ ꯆꯥꯕ ꯁꯟꯅ ꯌꯥꯎꯅ ꯅꯤꯡꯊꯧ ꯑꯣꯏꯕ꯭ꯔꯥ? ꯁꯟ ꯃꯥꯕꯨ ꯆꯥꯕ ꯅꯣꯡꯁꯥ ꯀꯩꯅ ꯅꯤꯡꯊꯧ ꯑꯣꯏꯕ꯭ꯔꯥ? ꯃꯁꯤ ꯀꯔꯤꯒꯤ ꯀꯥꯎꯕꯒꯦ? ꯁꯥ ꯆꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤ ꯕꯗꯅꯥꯝ ꯇꯧꯏ? ꯉꯥꯗꯤ ꯆꯥꯔꯒ ꯁꯥꯗꯤ ꯀꯔꯤꯒꯤꯅꯣ? ꯆꯨꯝꯃꯤ, ꯚꯥꯔꯠꯇꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯅꯤ꯫ ꯉꯥ, ꯎꯆꯤ, ꯖꯤꯕ ꯄꯤꯁꯛ ꯆꯥꯕ ꯃꯈꯣꯏ ꯍꯧꯗꯣꯡꯅ ꯅꯣꯡꯁꯥ ꯑꯩꯈꯣꯏ ꯄꯣꯛꯂꯤꯉꯩꯗ ꯅꯤꯡꯊꯧ ꯑꯣꯏꯕ, ꯂꯩꯄꯥꯛ ꯋꯥꯌꯟꯕ ꯌꯥꯕ꯭ꯔꯥ? ꯃꯍꯃꯗꯟ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯈꯤꯠ ꯍꯟꯊꯕ ꯑꯁꯤꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯤꯁꯤꯡ ꯃꯥꯟꯅꯕ ꯍꯦꯛ ꯍꯦꯟꯒꯠꯄ ꯃꯇꯝꯗ ꯐꯗꯤ ꯁꯨꯝꯕꯗꯧꯅ ꯂꯩꯊꯠꯇꯨꯅ ꯍꯨꯟꯗꯣꯛꯀꯗꯕ ꯍꯤꯟꯗꯨꯅꯤ꯫ ꯃꯇꯝ ꯑꯃꯇ ꯉꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯒꯕꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯑꯣꯏꯕ ꯑꯃꯤꯔ ꯃꯥꯅ ꯀꯥꯐꯤꯔ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯀꯔꯤꯅꯣ? ꯃꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯍꯦꯛꯇ ꯁꯤꯁꯤ ꯍꯥꯏ꯫ ꯑꯃꯅ ꯑꯃꯨꯛ ꯐꯔꯦ, ꯍꯧꯖꯤꯛꯃꯛ ꯑꯃꯤꯔꯒꯤꯗ ꯆꯠꯂꯨ꯫ ꯃꯥꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯑꯁꯤꯕꯨ ꯃꯤꯔꯥꯏꯕꯗꯤ ꯀꯣꯂꯨꯞ ꯑꯁꯤꯒꯤ ꯑꯃꯠꯇ ꯂꯩꯍꯧꯕ ꯌꯥꯗꯦ, ꯂꯣꯏꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯋꯥꯁꯛꯅꯗꯨꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗ ꯑꯃꯤꯔ ꯑꯁꯤꯒꯤꯗ ꯂꯥꯛꯂꯦ꯫